Directorate of Education S ki makhada language cell oina leirambadagi state asida ngangnariba tuan balol sing asibu sakothanbagi tangai fadaba lakpana cell asi Department of Language Planning and Implementation haina mapung fawa department amoina mathau tawba horakhe nauna saphonglakliba department asigi mangda tariba maroiba thodangdi Manipuri lol yauna tuan ba tribal dialect sing asibu sakothanba loinana hena paksana sijinaba ngamna bahona bana oiri Department asina hek saphonglakpadagi lol bu sakot hanabagi damag ngasi phawbuda singthaningai oiraba thabak kaya paikhatuna lakli Manipuri lol yauna tribal dialect sing asi high school level phawbuda hena sizinaba ngamnaba thabak paikhat khraba matung awangba thakki mahai masing tambadasu sizinaba henganaba honari hojik phawbuda kosem amasung NCERT gi oina class 12 phawbugi textbook amadi reference book sing asi terminology yauna Manipuri lol da mapung fana handoktuna mahairoi singda phanganba haure Biotechnology, Sports, Engineering, Drawing amadi Music ki oinasu Manipuri lol da handokpagi thabak sathari masidanatana mahiroi singdamag Bengali amadi mitai mayekta Advanced Learners Dictionary of Manipuri Language phongduna chauna kana ba phangali haina department asigi director L Mahavirna phongdorakli magi promotion aduga propagation masi saukhatnaba develop tawraba Manipuri lol gi ama aduga ani subadana Manipur da leiriba ngangnariba tribal languages mayam se masi gisu sabsaba magi promotion amadi propagation amadi development tawna bai dangta adumaina tawbani class 11 12 amadi graduate level gi leiriba subject mayam si Manipuri medium da masi alternative medium am oina Manipuri English su leiba adu as well as Manipuri medium am su leiba yana bai dangta atop regional languages singi adi nipan subolol salabolol singi warotat leiriba singi matogumna aikoina madugi thabak se hawi ji hariba subject tramnga se aikoina masigi subject Manipuri subject expert adi Manipuri na mamalon oiba adumba subject tu gi expert afawa professor adu retired college gi adu university gi oja sing amdi in service la ribo oja sing se ekon engage tawrga Manipuri terminology mayam se terms se ekon loina develop tawre Makhatanasu lepalaitana Manipuri lolbu sakonaba department asina thabak kaya paikhanabagi pandam thamli masigi manungchana lol asibu araiba mongda tamba ngamnaba mobile application ama puthoknaba honari masida sunatana Manipuri lol asi sizinaduna internet ki khuthangda karigumba ama thiba matamda hena khudongsanaba thabaksu paikhalakadawri makhatana lamda masida leiriba tribal language kuntra henba asi sakhangbaga loinena class 1 dagi 12 fawba MIL subject oina tamhanaba thabak paikhalakadawri masigi mathakta lol asibu hena sakhonaba chahi khudingi lupa lakh ahumge state literary award su piduna lakli graduate amadi post graduate fawbuda tamnaba tuan ba lairik chamanga rom amadi state archives amadi archaeology department ki apun ba lairik lising taret ka chani su Manipuri lol da handoktuna mahiroi singda phangana ma thabak paikhalagani haina director Mahabirna makha tarakli Manipur official language act sinadi Bangla mekta Bangla Manipuri language written in Bangla script and aikoina recognize tawribanina aduna aikogi apps gi search tawa matam sida ani makta sinabasi kitang khuloi kitang fazadaba leibanina karamba mayekta aikoina thasan jige haibasi aikoina hojik nungnangba nungaitaba aikoina hojik mayoknari tawbadi matamgi matungina mitai mekta dum lakani lakpubudi adum hujingmaki oinadi majority of the people sina hojiki Bangla mektana ayamba tawribanina aikoina Bangla da matam khradi emphasis piesiran khanjari missing da satpani aduna missing lising tara natraga tara de hena ngangba kangbu se aikogi major tribal languages sanan laure aduna moisingsi aikoina recognize tawre loina na moisingsi class 1 dagi na class 12 fawa MIL loina lol gi subject amo ina paper amo ina tamanbagi kudong chaw pire adubu Manipuri lonbu sakhathanduna lamdam asigi education system da ahongba ama porakpada asoba thodang lawgudoriba department asigi phibamdi pungning nungsiningai oire hojik phawgi oina regular staff tara mari aduga engage tawba employee kunipana department asi chalairi state ki budget asu department asigi oinadi sumatangi lupa lakh yangkhaidagi humpu phawgi apikpa senpham ama hapa asina paket kadaba thabak thoramsingda mapung phaba ngamloidra haibagi chingnabasu leiri amaromda employee sing asisu haukiba tha tara ni thoirom tolop phangdana leirakli asigumba phibam asida karamna department asigi thabak thoram sing mai pakna paikhatpa ngamgodoribano haina employee amana asumna phongdorakli saukhatna bagadi tawninge hadi Manipur gi amna luba language am orimnina ko adubu akhoi tolop phangga phangdaba khandraga adum kenogini na khalle hadi Manipur gi mayam gi kenoni adum matamgi matungina government khara keno tawbirakani na khalle asamada adu masi mamangdedi tha taruk tolop phangame ado hantakti tha tain thoi pura phangdre ado extension su laktre bako ado kamai tawbuno masima sarkar da mi amtang sanga ninge honorable CM amadi koi honorable education minister ta ko me amtang sanga regular ta ba yabagi
ꯑꯃꯨꯛꯇꯪ ꯄꯨꯍꯟꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯜꯁꯤꯡ ꯁꯤꯗꯔꯛꯄꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤꯁꯨ ꯂꯣꯜ ꯁꯤꯗꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯣꯟꯕꯨ ꯀꯟꯒꯗꯕ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯆꯥꯎꯔꯕ ꯗꯥꯏꯇ ꯂꯧꯒꯗꯕ ꯂꯣꯏꯁꯪ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯁꯨꯞꯅꯇꯒꯤ ꯔꯤꯒꯨꯂꯔ ꯁ꯭ꯇꯥꯐ 13 ꯊꯝꯃꯝꯕꯅ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯟꯇꯦꯛ ꯊꯝꯃꯝꯕ ꯁ꯭ꯇꯥꯐ 90 ꯍꯦꯛ ꯂꯩꯔꯝꯕꯅ ꯍꯥꯏꯔꯤꯕ ꯂꯣꯏꯁꯪ ꯑꯁꯤ ꯆꯂꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁꯇꯒꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯗꯃꯦꯟꯗ꯭ꯔ ꯋꯥꯡꯈꯦꯝꯆꯥꯒ ꯂꯣꯏꯅꯅ ꯀꯦꯃꯦꯔꯥꯃꯦꯟ ꯏꯕꯨꯡꯉꯣ ꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯏꯝꯐꯥꯜ